Loyalam E-PAO tabi bakudimappu hitram susmitana namidangi pizari ahamda headline. President Draupadi Murmu na luchingdana nupilangi freedom fighters singna Unakhre Kuki-Zo Singgi Athingba Marakta Draupadi Murmu Senapatida IDP Singga Unakhre BJP के MLA सिंह दिल्ली द कौरक लेबसे सरकार से मगम मरी लेनेना ओइबे याई मरमदि हाइरक्ट्री हाइन एन बिरेना फुंदोरक्ली President Draupadi Murmu na IDP Singga Unakhre IDP Singgi damakta सरकार na lepni haina फुंदोरक्रे पाउसंदोना पिजरी President Draupadi Murmu na luchingdana nupilangi freedom fighters singda Unakhre Kuki-Zo Singgi Athingba Marakta Draupadi Murmu Senapatida IDP Singga Unakhre Haukiba chahi lising amaga chamapan sopna mari amasung lising amaga chamapan kunthra mapanda matamdogi thauna farabi ima singna Loyalam sandokpa British ki mayokta haukiba nupilangi thodok adubu ningsingduna ngasi Manipur amasung Manipur gi wangmada lairiba tongan mamafam singda nupilan ningsing thoram pangthokre Mapung oiba thoramna state sarkar na sil langnuna Imphal gi Nityapa chutekta leiba Nupilal Memorial Complex pangthokre Nupilal Memorial Complex pangthokiba thoram aduda India gi President Draupadi Murmu su saruk yaraduna Nupilal da leikhidraba thauna farabi ima sing adugi mafamda mahakna luchingduna hekat lekat tamduna ikai khomnaba utkhi thoram aduda Manipur gi Governor Ajay Kumar Valla Chief Secretary PK Goyal former CM N Viren Assembly gi Speaker TA Saitabrata yauna MLA sing amasung civil gi makok thongba official kaya su saruk yakhi thoram adu loraba matungda President Draupadi Murmu Palace compound laiba Sri Govindaji gi temple da jatuna lai khurumki madugi matung akhanaba helicopter amada Senapatida district headquarters tamna jatuna center amasung state sarkar na paikhatpa tongan ba department project kaya sangaba yauna jatra hunki Kuki-Zo Singgi Athingba kaya lejarabasu India gi President na asina Kuki IDP Singga unaduna interaction pangthoki Senapatida district headquarter pangthokiba reception program gi thoram aduga mari lenena President Draupadi Murmu na haikibada ngasi asi lebak asina nupilan ningsing numit thoram asibu ningsingli thodok asi lebak asida ahongba mapurakpa matamda nupi singgi kholau asi yamna maru oi haibigi khudamni Manipur asi tongan ba community kayana khundaba ina khulaba cultural diversity kayana pullaga leba state amani ngasi mahakpu Senapatida district ki taphau naga village ta district adugi tongan ba tribal gi mihut kayana harau taramna okhiba adubu sing tharaduna district adu daleriba ITP singasu interaction pangthokhi BJP gi MLA sing Delhi da kौरक libasi sarkar semaga mari lenena oiba yai maramdi hierarchy haina en virena phongdorakli BJP gi MLA sing Delhi da laknaba national leader singi maikhedagi khangalakli basi sarkar semaga mari lenena oiba yai adubu chap chaba maramdi khangalakpa laitri kari lakadagi habadu ngaiba amasung yengba tabani haina former chief minister N Virena ngasi Nityapa chuthekta leiba Nupilal Memorial Complex leiba Nupilan gi thauna farabi freedom fighters singi mafamda haika lekat tamba lakpagi thorongga mari lenena paumi shinga unaba amada phondokhrei Mahakna makhatana haikibada party gi national leader singna state asigi BJP gi MLA singi tha asigi taramari da Delhi da laknaba khangalakliba asi positive oiba khongthang amat lakpa yai habigi thazabalai adubo official oiba agenda kari lebage habedudi hausi phawa khangalakpa laite chap chaba maram khangdrabasu state asida tangtaba government ama semnabagi matangda oiba yai party gi members singna su madu oiba yai habigi thazabalai BJP asi national party ama oibana party gi central leader singna kari khongthang lorakadage habedudi aikhoina ngaiba amasung yengbatai Delhi da BJP gi MLA singa loinena pangthokadorba mifam asida state asida popular ministry ama lakpagi khongthang asi hena thojilakpa yai haina phongdokhi President Draupadi Murmu na IDP Singga Unakhre IDP singi damakta sarkar na lepli haina phongdokhrei India gi President Draupadi Murmu gi numit nini gi Manipur khongchat manungda ngarang numidang lok babanda Imphal da leriba IDP gi mihut kharaga unaduna wari watai sanakhrei unaba aduda President gi maikedegi irang asina maram oiraga awaba nanglaba IDP singi mayumakai nangna sanaba makhoigi punsi mahing tang taba phibam amada puraknaba amadi angang singi future gi damak pangba yaba mateng pangnaba sarkar gi maikedegi hotnari haina thajaba piramkhre hari
Officer report amagi matung ina haribana unaba aduda president gi maiketigi Manipurda santi amasung tangdu leitaba phibam ama puraknaba union government ki maiketigi miyeng thamdun thabak paikhali IDP singi damakta matam chupada sarkarna lepli amasung makhoigi awat apasing matam pumada kokhana bahonagani IDP singi maiketigi su lamdam asida hanagumna nungshi chanaba phibam ama puraknaba honasi habigi wafam thamlamki hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Kuki-Zo Councilna Pendaba phongdorakli India ki President Draupadi Murmu gi numit nini ki Manipur khongchat asina matam sangna Kanglup ki irang mayok na duna tang tadaba Kanglup ki irang mayok na riba state asida ahongba ama purakani haina khalambani adobo President ki khongchat asida Kuki-Zo margi cultural amasung historical heart oriba Chuchampur yarong khidaba asi thamoi shokna nungai taba phongdokli Kanglup ki irang asina Chuchampur district asi khwaidagi hena chaitheng mayok na riba state amani haina Zomi Council headquarter na thadorokpa chirolamada hari Aranba Toramba Hospital sing penalty pinaba khangan khrei Ayushman Bharat Prime Ministry Jan Aroga Yojana gi makhada India gi oina hospital lisingamaga chamapan marfu mari impanel tawkhidre hana Union Health and Family Welfare gi Union Minister of State Pratap Rao Jadhav na phongdokhrei Hojik chathariba Lok Sabha gi mifam gi question hour da hanglakiba wahangi pakom piraduna minister na phongdokkibada ABPMJAY gi makhada impanel tawduna miyamda ana layang gi khudongchaba piramba hospital lisingamaga chamapan marfumari aranba tawbagi damak impanel tawramba adu tawkhidre Masiga lunana aranba toramba hospital singi mathakta punna lupa crore chaniga kontra mathogi mathakta penalty oina pinaba khangankhre Minister na makha taraduna haikibada scheme asi center lengana aranba tawba singi mayokta zero tolerance thamduna changsinkhibani India state asi union territory kayana hospital Chamaga taramari amagasu scheme asigi makhada suspend tawkhre makhatana scheme asigi makhada aranba tawba singi mathakta action lokhanaba National Health Authority ki oiba National Anti-Fraud Unit semkhre hariba unit asina State Anti-Fraud Unit singa khusamnana thabak tawduna scheme asigi makhada aranba tawba sing thigatuna action logani haiki DGCA na inspector Mari from Lokthokre Indigo gi operational standard amadi safety ki thabak thoram sing yeng siliba inspector Mari Director General of Civil Aviation DGCM na phamdagi lokthokkibaga lonana CEO in Peter Alvers masa laknaba khangangkhre Tha asgi manungda Indigo gi flight listing kaya marom cancel tawkhraba matungda DGCA ki thorang asi paikhalakibani flight operation ki thabak thoram yeng siliba inspector Marina masagi mathauda checksin dabadagi mayek senglaba khudam DGCA na thingnaki Chairak asida DGCA na Indigo gi thabak thoram sing yeng shinabagi matangda akhanaba team semkhre Hairiba team sing aduna numi khudingi numidang wairam pung 6 tabada papung fana report pikhalaknaba khanganki Team amana Indigo gi flight masing kaya yamna leiribage pilot amasung crew members sing kamdobage haina yengsingani Military junta na hospital da bombing chathaduna miyoi kontra gi mathakta hatkibagi thodok achoba war crime amani haina UN phongdokhrei Haukiba yumsa kaisa numita Myanmar gi military junta na Rakhine gi Marau U township da leba hospital amada air strike chathaduna miyoi kontra gi mathakta hatkiba aduga marfu gi mathakta asoka nangan kiba thodok adu miyoi ba khunai gi mathakta chathaba achoba war crime ni thodok adu gi matangda UN gi maikede gi su investigation chathana ba khangan khre haina United Nations High Commissioner for Human Rights ki maikede gi phongdokhrei Myanmar gi military junta na bombing chathakiba hospital asi rebel group ama oriba Arakan army na control tawbani air strike aduda hospital asigi saruk ayamba chawra amanga ta thoki hospital aduda direct oina bombing chathakibana maram oraga chawna misimina amasung asok apan nangkhibani military junta na air strike chathaba matam aduda phamung chahum leiba hospital asi anaba kayana phamung shuna phangna dabadagi yamna wana leiba matamdani military junta na chathakiba thawong adu akan mamongda condemn tawi haina UN ge High Commissioner for Human Rights ki makhedegi phongdorokhibaga loinana hairiba thawong asi leibak aduda military junta na nongna chatharakpa hingsa gi thawong shingi manungda amani adubu thodok asigi matangda military junta gi makhedegi hauju phawba comment amata phongdokpa leitri
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨꯅ ꯂꯨꯆꯤꯡꯗꯨꯅ ꯅꯨꯄꯤ ꯂꯥꯜꯒꯤ ꯐ꯭रीडम ꯐꯥꯏꯇꯔꯁꯤꯡꯗ ꯂꯩꯀꯠꯈ꯭ꯔꯦ ꯀꯨꯀꯤ CSOꯁꯤꯡꯒꯤ ꯑꯊꯤꯡꯕ ꯃꯔꯛꯇ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ ꯁꯦꯅꯥꯄꯇꯤꯗ IDPꯁꯤꯡꯒ ꯎꯅꯈ꯭ꯔꯦ BJPꯒꯤ MLAꯁꯤꯡ ꯗꯦꯜꯂꯤꯗ ꯀꯧꯔꯛꯂꯤꯕꯁꯤ ꯁꯔꯀꯥꯔ ꯁꯦꯝꯃꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯏꯕ ꯌꯥꯏ ꯃꯔꯝꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ ꯍꯥꯏꯅ N ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯨꯔꯃꯨꯅ IDPꯁꯤꯡꯒ ꯎꯅꯈ꯭ꯔꯦ IDPꯁꯤꯡꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯂꯦꯞꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ